ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯄꯥꯃꯦꯜ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯛ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯕꯨꯠ ꯕ꯭ꯔꯦꯗ ꯍꯥꯠꯄ ꯇꯨꯞꯄ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯗꯤ ꯅꯠꯆꯗ꯭ꯔꯦ꯫ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯕ ꯌꯦꯛꯊꯣꯛꯅꯕ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯖꯤꯛ ꯋꯥꯔꯤ ꯑꯣꯏꯅ ꯏꯊꯣꯛꯆꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯃꯁꯤꯅ ꯃꯌꯥꯝꯗ ꯌꯦꯛꯊꯣꯛꯄ ꯂꯧꯅꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯁꯨ ꯅꯠꯆꯗꯦ꯫ ꯃꯁꯤꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯑꯣꯏꯅ ꯏꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯗꯨꯅ ꯊꯥꯕꯤꯔꯛꯄꯤ ꯅꯥꯎꯕꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯍꯥꯞꯅꯤꯡꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯇꯥꯃꯤꯟꯅꯁꯤ꯫ ꯂꯥꯟꯉꯝ ꯑꯃꯗꯤ ꯂꯤꯛꯂꯥ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯄꯥꯈꯪ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯃꯕꯥꯅꯤ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤꯗꯤ ꯈꯜꯂꯨꯕ ꯑꯃꯗꯤ ꯎꯔꯨꯕ ꯇꯧꯔꯝꯗꯦ꯫ ꯃꯕꯥꯅꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯗꯤ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯗꯥ ꯂꯥꯟꯉꯝ, ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ? ꯀꯔꯤꯒꯨꯝꯕ ꯑꯍꯜꯁꯤꯡꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦꯀꯣ? ꯂꯤꯛꯂꯥ, ꯅꯪ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯡꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯆꯠꯅꯔꯤꯕ ꯑꯋꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯔꯕ ꯆꯠꯅꯕꯤ ꯌꯦꯛ ꯁꯥꯒꯩ ꯀꯌꯥꯁꯦ ꯃꯨꯠꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯕ ꯂꯤꯛꯂꯥꯕꯨ ꯄꯥꯝꯖꯕ ꯑꯃꯅ ꯎꯔꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯇꯥꯡ ꯆꯥꯔꯤ ꯈꯟꯗꯨꯅ ꯂꯥꯟꯉꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯂꯤꯛꯂꯥ, ꯀꯔꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯒꯅꯨ꯫ ꯑꯩ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯁꯨ ꯑꯩ ꯁꯤꯕ ꯉꯝꯒꯅꯤ꯫ ꯗꯥ, ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯕ, ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯡꯗꯣꯛꯄ ꯁꯥꯗꯣꯛꯄ ꯌꯥꯕꯗꯧꯅ꯫ ꯗꯥ, ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯍꯤꯡꯒꯅꯤ꯫ ꯀꯅꯥꯒꯁꯨ ꯑꯩ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯂꯥꯟꯉꯝ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥ, ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯄꯤꯔꯥꯡ ꯆꯤꯟꯊꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯀꯣ? ꯅꯪ ꯑꯍꯜꯁꯤꯡꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯋꯥꯈꯜ ꯍꯣꯡꯒꯦ ꯈꯟꯒꯅꯨꯀꯣ? ꯂꯤꯛꯂꯥꯁꯨ ꯀꯞꯂꯛꯏ꯫ ꯗꯥ, ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯍꯥꯛꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯁꯥꯒꯩ ꯆꯠ ꯈꯥꯏꯔꯝꯂꯤꯕ ꯑꯁꯤꯕꯨ? ꯌꯦꯛꯅꯤ ꯁꯥꯒꯩꯅꯤ ꯍꯥꯏꯗꯨꯅꯕꯨ ꯅꯨꯡꯁꯤꯕꯕꯨ ꯄꯣꯛꯀꯅꯨ ꯐꯥꯎꯒꯅꯨ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯥꯟꯉꯝ ꯌꯦꯛ ꯑꯣꯏꯔꯨꯕꯅ ꯃꯕꯥꯅꯤꯒꯤ ꯃꯔꯤꯕꯨ ꯀꯥꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯄꯥꯈꯠꯄ ꯋꯥꯖꯕ ꯀꯌꯥ ꯑꯗꯨꯅ ꯃꯕꯥꯅꯤ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯂꯥꯟꯉꯝꯒꯤ ꯃꯃꯥ ꯃꯦꯝꯃ ꯃꯆꯥꯅ ꯍꯜꯂꯛꯄꯗꯣ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯉꯝ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯀꯔꯤꯅꯣ, ꯑꯩꯈꯣꯏ ꯅꯥꯎꯕꯒ ꯁꯥꯎꯅꯔꯤꯔꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯂꯕ꯭ꯔꯥ? ꯑꯦ, ꯀꯩꯅꯣ ꯏꯃꯥ, ꯀꯔꯤ ꯄꯥꯎꯅꯣ? ꯑꯃꯨꯛ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯂꯕ꯭ꯔꯥ? ꯏꯃꯥ, ꯀꯅꯥꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯑꯣꯏꯗꯕ ꯋꯥ ꯇꯝꯁꯤꯜꯂꯝꯃꯒꯦ? ꯏꯃꯥ, ꯊꯥꯖꯔꯨꯅꯨ, ꯃꯍꯥꯛꯒ ꯑꯩꯒꯗꯤ ꯃꯔꯨꯞ ꯑꯃꯗꯒꯤ ꯑꯍꯦꯟꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯗ ꯑꯣꯏꯗꯕ ꯋꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯈꯤꯅꯤ? ꯅꯪꯒꯤ ꯑꯃꯗꯤ ꯂꯤꯛꯂꯥꯒꯤ ꯃꯔꯤꯕꯨ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯒꯗꯒꯦ? ꯏꯃꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ꯫ ꯂꯥꯟꯉꯝ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯦꯝꯃ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯂꯥꯟꯉꯝꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯝꯂꯝꯈꯤ꯫ ꯍꯥꯏꯌꯣ, ꯅꯪ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯒ ꯅꯪ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕꯅ꯫ ꯂꯥꯟꯉꯝ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯏꯃꯥ, ꯑꯩꯒ ꯂꯤꯛꯂꯥꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝꯗꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤꯗꯃꯛꯇꯁꯨ ꯍꯤꯡꯂꯒꯦꯅ ꯂꯦꯞꯈ꯭ꯔꯦ ꯏꯃꯥ꯫
ꯃꯦꯝꯃ ꯑꯁꯥꯎꯕꯁꯤꯡ ꯐꯥꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯂꯝꯈꯤ꯫ ꯌꯦꯡꯉꯨꯍꯦ ꯂꯥꯟꯉꯝ, ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯁꯦ ꯅꯈꯣꯏꯅ ꯎꯕ ꯐꯪꯗꯕꯅꯤ꯫ ꯌꯦꯛ ꯁꯥꯒꯩ ꯃꯔꯤ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯄꯦꯟꯗ꯭ꯔꯕ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯄꯨꯟꯁꯤ ꯀꯌꯥ ꯂꯦꯟꯅꯔꯤꯕꯅꯤ꯫ ꯃꯩꯅ ꯄꯣꯛꯂꯕ ꯃꯤꯗꯅ ꯃꯩꯗꯨꯒꯤ ꯆꯩꯅꯥ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯩꯅꯥ ꯐꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯤꯡꯉꯝꯗꯅ ꯄꯦꯟꯗꯅ ꯀꯞꯅꯔꯤꯕ ꯀꯌꯥꯁꯦ ꯍꯌꯦꯡꯋꯥꯏ ꯏꯆꯥꯗ ꯊꯣꯛꯂꯕ ꯃꯇꯝꯗ ꯏꯃꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯜꯂꯣ꯫ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯄꯨꯟꯁꯤꯕꯨ ꯋꯥꯅ ꯍꯤꯡꯗꯨꯅ ꯂꯩꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯨꯡꯅꯒꯅꯤ ꯊꯨꯡꯅꯔꯣꯏ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯅꯕ ꯀꯌꯥ ꯑꯃꯁꯨ ꯑꯁꯨꯝ ꯂꯥꯞꯅꯈꯤꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯈꯟꯖꯤꯟꯅ ꯂꯧꯕꯁꯨ ꯍꯧꯅꯗꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯜꯂꯨ꯫ ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯤꯛꯂꯥꯒ ꯂꯥꯞꯊꯣꯛꯅꯔꯣ꯫ ꯃꯇꯨꯡꯗ ꯏꯃꯥꯗ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯀꯌꯥ ꯇꯥꯍꯜꯂꯛꯑꯕ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯂꯥꯟꯉꯝ ꯃꯥꯒꯤ ꯀꯥꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯄꯤꯔꯥꯡ ꯀꯌꯥ ꯑꯃ ꯆꯤꯟꯊꯔꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯅꯪꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯇꯥꯛꯄꯤꯔꯤ, ꯈꯪꯍꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯗ ꯁꯥꯒꯩ ꯌꯦꯛ ꯈꯥꯏꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯣ? ꯁꯥꯒꯩꯅꯤ ꯌꯦꯛꯅꯤ ꯅꯨꯡꯁꯤꯒꯅꯨ ꯄꯥꯝꯂꯨꯒꯅꯨ ꯍꯥꯏꯔꯒ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕ ꯉꯝꯕ꯭ꯔꯥ? ꯑꯩꯒꯤ ꯏꯐꯝꯗ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯑꯠꯄꯤꯔꯤꯕꯅꯣ, ꯋꯥꯍꯜꯂꯤꯕꯅꯣ? ꯅꯣꯏ ꯑꯩꯒꯤ ꯏꯇꯧꯁꯦ ꯅꯈꯣꯏꯅ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯆꯣꯛꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯃꯥ ꯃꯦꯝꯃ ꯃꯆꯥꯕꯨ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯆꯩꯅꯥꯗꯣ ꯐꯪꯗꯅꯕꯒꯤ ꯉꯥꯡꯂꯤꯕꯅꯤ, ꯆꯩꯔꯤꯕꯅꯤ꯫ ꯂꯥꯟꯉꯝꯗ ꯆꯩꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯂꯣꯠꯅ ꯀꯞꯂꯤꯕꯅꯤ꯫ ꯂꯥꯟꯉꯝ ꯃꯃꯥꯅ ꯉꯥꯡ ꯆꯩꯔꯕꯁꯨ ꯃꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯦꯝꯃ ꯄꯦꯟꯗꯕ ꯀꯌꯥ ꯍꯦꯟꯈꯤꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯈꯤ꯫ ꯂꯤꯛꯂꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯗꯅ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯔꯣꯃꯥꯗꯤ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯃ ꯌꯥꯝ ꯁꯥꯎꯅ ꯄꯨꯔꯞ ꯆꯪꯂꯛꯄꯗꯣ ꯔꯣꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯦꯝꯃꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯃꯥ ꯏꯕꯦꯝꯃ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯅꯤꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯅꯤ꯫ ꯏꯆꯦ, ꯀꯩ ꯂꯩꯔꯒꯦ? ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ꯫ ꯏꯕꯦꯝꯃ, ꯂꯤꯛꯂꯥꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯃꯥꯗꯤ ꯂꯩꯇꯤꯌꯦ, ꯊꯕꯛ ꯑꯃ ꯆꯠꯈꯤꯌꯦ꯫ ꯀꯩ ꯂꯩꯔꯒꯦ ꯏꯆꯦ? ꯔꯣꯃꯥ, ꯅꯪꯒꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ꯫ ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯅꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯒ ꯏꯆꯥ ꯂꯥꯟꯉꯝꯒꯁꯦ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯄꯁꯦ ꯀꯨꯏꯔꯕ ꯃꯥꯜꯂꯦ꯫ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ? ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤꯅ ꯑꯁꯨꯝ ꯇꯤꯟꯅꯔꯤꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕꯁꯦ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯌꯦꯛ ꯃꯥꯟꯅꯕ ꯁꯥꯒꯩ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯃꯔꯤ ꯊꯝꯕ ꯐꯠꯇꯦ꯫ ꯃꯆꯥ ꯃꯁꯨ ꯁꯣꯏꯒꯜꯂꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯋꯥꯔꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯑꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯠꯅꯕ ꯀꯌꯥ ꯂꯥꯛꯑꯕꯗꯤ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ, ꯄꯦꯟꯗꯕ, ꯅꯤꯡꯉꯝꯗꯕ ꯀꯌా ꯂꯥꯛꯀꯅꯤ꯫ ꯃꯁꯤ ꯊꯣꯛꯇꯅꯕ ꯅꯆꯥ ꯏꯆꯥꯁꯦ ꯉꯜꯂꯤꯉꯩ ꯋꯥꯔꯛ ꯆꯩꯍꯧꯕ ꯇꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯝꯃ ꯃꯌꯨꯝꯗ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯣꯃꯥ ꯃꯦꯝꯃꯗ ꯋꯥ ꯃꯈꯥ తాꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯆꯥꯕꯨ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯄꯤ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯅ ꯂꯤꯛꯂꯥ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯔꯣꯃꯥ ꯃꯥꯡꯒꯣꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛ ꯎꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯏꯕꯦꯝꯃ, ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯔꯛꯑꯣ ꯏꯃꯥ꯫ ꯅꯪꯒ ꯂꯥꯟꯉꯝꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ? ꯂꯤꯛꯂꯥ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯔꯣꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯦꯝꯃ, ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯟꯉꯝꯒ ꯃꯔꯤ ꯊꯝꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯗꯨ ꯄꯥꯝꯗꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯕꯥꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯁꯨꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯅꯈꯣꯏ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯑꯣꯏ꯫ ꯅꯪ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯨꯗꯅ ꯃꯧ ꯑꯣꯏꯔꯨꯗꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯐꯕ ꯀꯌꯥ ꯑꯃꯁꯨ ꯐꯠꯇ꯭ꯔꯕ ꯀꯌꯥ ꯑꯃꯁꯨ ꯅꯈꯣꯏ ꯊꯦꯡꯅꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ
yum panba nungaigadaba yengadabani yum anirak panbasu yaba natti karigumbada nungsibana hele haiduna wakal khantarudabadagi nasung namanabi kayasu awaba taraduna kaptuna leliba kayase nang uribani ibema nang angang natrabani ko wakal khalu likla mamagi wado taraduna lairami pakhumdi amata pibadi ngamdana mamada asum yengduna lairi likla magi kada parap changladuna phamungda hiptuna yamna kaplamki isorbu warauduna kaya ama chairamki he taibang semliba mapu garigino nakoina nungsinabada chagai ye khairamliba asibo nungsibabu oheningba mongda ohenba yabra nakoina asumna khairamlabadi oithokpasu yadraba mahakpu karigi nungsiba pohali masibusu nakoina uramku nakoigi apambada asum chatkibadi yarui asumna haiduna kapli langam likla matam kharadi wakal kaya khanjanaduna pau faunaba ngamlamdi adubu hainaba lay oithoklaroi nungsibana henna nungsi habado mabani lotna wari sanaraduna kanasu khanghandana lotna unaramki mabani hek unaba mikupta makhoi ani pirang chintanaduna kaminaki dalangam ibani wari saba unavase toklase nangsu aibu kawba tamlo aisu nangbu kawba tamlagi ahalsingna hairiba wado aikhoigi tunggi punchida amadi icha isuna fana lainabagini likla ai madu yaba ngamloi makhoina adumna hairaga ibani gi nungsinaba bu kainaba chillibani nungsibagi mafamda punamak arembani loinamak maithiraga dabani nungsibabu sana polo semningba mongda semba yabraba oheningba mongda ohenba yabro oiroidraba wani makhoina hairibado hoi chumlambadi yai adubu mipum kudimak loina soigani haiba laiti yeknataba kaya asoiba mimannadraba soinairaba kaya yawridana masina karigi hoi laibak thiba kayadi adumak soiri makhoisu mini aikhoigumba aikhoiga chapmanana hinghanba yaidana miyeng khenana ikaijaba hanthana khatbasigi makhoina pamdabani adolikla nang amukta hayo nang yekni haiduna nang aibu nungsidaba kaukthoklo haiba nang ngamlagadro hayo se hayo yare to ai kari amata taba pamdri nang khakki wakalna pumnamak chumme khanbadudi landani chanabi haibasidi chanadaba yadrabani nungsiba apamba karino makhoigi makapona aikhoisu nungsiba apamba pokpa tahaban nang asidagi aigi wakal kawba tamlo aisu nanggi wakal khallaroigi asumna likla kapladuna chatki langam makhada famtharaduna laibakta khudumna sujinjaduna penjadana kaphauri likla su yum yawraba matungda yamna kaplamki langamsu adumak kapli makhoigi mataubu uraga makhoigi mama singsu lotnang kapchari yengba ngamlamdi adubu patrava thavak oikibana makhoina adumak athingbadi leplamdi makhoi anigi warisu laikai gi miyoi singna asum tara amki makhoi bu nungsijaba kayanadi nungaitana sonaki aduga makhoida yengthiba kayanadi wahai phajadaba kaya haiduna ngangnaki langam atam khara likla pau faunadravada mahak thamoi sokpa pothafam leitafam khangdaba henkibana liklagi mamanabi chanugi manakta la amki chanu langamna lakodo ubada langambu korami langam nang la iro la o chango o langam yamna nungaitana makhoigi mangolda kakatuna tumina famlami kari leirage langam nang ngasi ekhoida lakbobo chanu ai nangonda wa khara ainingduna mafamsida lakpan nang aigi mateng amukta pangdaba yadabani hoine ado wado aingonda hairoduna kari wano haidoibabo chanu liklado kuire aiga pau faunakidaba unakidabsu yamna kuire ai asumna laibase yamna wai nangna yaragadi maga aiga amuktang unhanaba sinbigera langam aisu kari haigadabano khangdre navani gi matause aisu yamna nungaiti ahalsingna amu aibu ukiba khangkiba thoklabadi amu aibusu saukhidoribani chanu ai tasingna mahaki nungsibada ngawa haibado oire ai upai laitraduna nahaki manakta laklibasi nanggi mateng yaudanadi ai mahakpu unaba fangani haiba ai thajadre makhoigi imung manungna ibani gi wari khangkiba numitudagi mahaki phone su adamak op laikre aduga mapal ifansu kai hatokhandraba mali aigi mateng amukta pangbiyo chanu langam
ꯊꯕꯛꯁꯦ ꯇꯔꯥꯏꯅ ꯍꯦꯛꯇ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯍꯜꯁꯤꯡꯅ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯐꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯐꯖꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯇꯧꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯁꯨ ꯂꯤꯛꯂꯥꯒ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯅꯕꯗꯤ ꯇꯧꯒꯦ ꯑꯩ ꯃꯇꯝꯗꯨꯗ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯆꯅꯨ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯨꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯕ ꯅꯪ ꯌꯥꯅꯕꯗꯤ ꯁꯤꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯟꯉꯝꯗꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯥꯟꯉꯝ ꯑꯃꯗꯤ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯆꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯆꯤꯟꯗꯁꯨ ꯁꯣꯟꯍꯧꯔꯤ ꯂꯥꯟꯉꯝ ꯅꯪꯅꯗꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯂꯤꯛꯂꯥꯁꯨ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯀꯞꯂꯤꯕꯅꯤ ꯅꯪꯁꯨ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔꯁꯤꯁꯨ ꯎꯕꯤꯃꯟꯗꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯏꯅꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄꯥꯞꯇꯣ ꯅꯈꯣꯏꯁꯨ ꯄꯨꯕ ꯑꯣꯏꯁꯅꯨ ꯑꯉꯛꯄꯅꯤ ꯃꯇꯝꯁꯤꯗ ꯆꯠꯅꯔꯤꯕ ꯌꯦꯛ ꯁꯥꯒꯩ ꯈꯥꯏꯔꯤꯕ ꯑꯁꯤ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯅꯕ ꯉꯝꯂꯗꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯇꯣꯝꯗ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯆꯅꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯅꯨ ꯂꯤꯛꯂꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ ꯂꯤꯛꯂꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯎꯡꯗꯨꯅ ꯂꯩꯔꯝꯈꯤ ꯆꯅꯨ ꯂꯤꯛꯂꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯆꯅꯨꯅ ꯂꯤꯛꯂꯥꯗ ꯂꯣꯠꯅ ꯂꯥꯟꯉꯝꯒꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯤꯛꯂꯥ ꯍꯔꯥꯎꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥ ꯀꯌా ꯍꯥꯏꯅꯈꯤꯕ ꯑꯗꯨꯅ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯉꯝꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯃꯕꯥꯅꯤ ꯂꯥꯟꯉꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯈꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯂꯥꯟꯉꯝ ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯎꯅꯕ ꯑꯣꯏꯕꯅ ꯃꯕꯥꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯅꯈꯤ ꯂꯤꯛꯂꯥꯁꯨ ꯂꯥꯟꯉꯝꯕꯨ ꯌꯦꯡꯖꯈꯤ ꯂꯥꯟꯉꯝꯁꯨ ꯂꯤꯛꯂꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯋꯥ ꯀꯥꯡꯊꯣꯛꯅꯕꯗꯤ ꯉꯝꯈꯤꯗꯦ ꯂꯥꯟꯉꯝ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥꯗ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯔꯛꯇꯦ ꯅꯪ ꯇꯁꯦꯡꯅ ꯑꯩꯒ ꯀꯥꯏꯅꯕꯁꯦ ꯅꯪ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯖꯔꯦ ꯅꯠꯇ꯭ꯔꯥ ꯂꯥꯟꯉꯝ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯅꯁꯨ ꯈꯟꯒꯅꯨ ꯑꯩꯁꯨ ꯅꯪꯕు ꯅꯤꯡꯁꯤꯡꯈꯤꯗꯕ ꯅꯨꯡꯁꯤꯈꯤꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯥꯟꯉꯝ ꯅꯨꯡꯁꯤꯅꯕꯁꯦ ꯃꯐꯝ ꯃꯇꯝ ꯌꯥꯝꯅ ꯈꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯃꯩꯁꯥꯛꯁꯦ ꯀꯅꯥꯗꯕꯨ ꯋꯥꯀꯠꯂꯨꯅꯤ ꯍꯥꯏꯖꯔꯨꯒꯅꯤ ꯏꯇꯣꯝꯅꯇ ꯀꯞꯆꯕ ꯈꯪꯖꯕ ꯅꯠꯇꯅ ꯂꯥꯟꯉꯝ ꯃꯇꯝ ꯈꯔꯈꯛ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯑꯁꯨꯛ ꯋꯥꯕ ꯃꯩꯁꯥꯛꯁꯦ ꯈꯥꯡꯂꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯃꯩꯁꯤꯅ ꯏꯁꯥ ꯄꯨꯝꯕ ꯆꯥꯛꯂꯛꯇ꯭ꯔꯤꯉꯩ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯍꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯝꯃꯨ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯁꯦ ꯈꯔꯗꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯒꯦ ꯂꯥꯟꯉꯝ ꯅꯪ ꯆꯠꯂꯨ ꯑꯩꯕꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯐꯠꯇꯦ ꯈꯪꯂꯕ ꯊꯕꯛꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯁꯦ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯅꯗꯅ ꯂꯤꯛꯂꯥ ꯆꯅꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯟꯉꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯂꯝꯃꯤ ꯃꯊꯟꯗ ꯄꯦꯟꯖꯗꯕꯅ ꯄꯤꯛ ꯊꯜꯂꯝꯈꯤ ꯂꯤꯛꯂꯥꯁꯨ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯞꯈꯤꯔꯝꯃꯤ ꯂꯥꯟꯉꯝꯁꯨ ꯎꯄꯥꯏ ꯂꯩꯖꯗꯅ ꯃꯊꯟꯇ ꯋꯥꯔꯧꯅ ꯉꯥꯡꯖꯔꯝꯃꯤ ꯍꯦ ꯊꯃꯣꯏ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯦ ꯍꯦꯟꯃꯜꯂꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯠꯄꯁꯦ ꯄꯦꯟꯗ꯭ꯔꯤꯕꯔꯥ ꯀꯔꯤꯒꯤ ꯅꯪ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯌꯦꯛ ꯁꯥꯒꯩ ꯈꯥꯏꯗꯨꯅ ꯀꯔꯤꯒꯤ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯋꯥꯍꯜꯂꯤ ꯑꯣꯠꯄꯤꯔꯤ ꯃꯁꯤꯒꯤ ꯑꯋꯥꯕꯗꯤ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯈꯪꯕꯤꯅꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯨꯝꯃꯣ ꯅꯈꯣꯏꯁꯨ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯀꯞꯂꯤ ꯂꯥꯟꯉꯝꯒꯤ ꯃꯃꯥ ꯃꯦꯃꯥ ꯃꯆꯥꯒꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯂꯕ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯟꯉꯝ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯈꯤ ꯂꯤꯛꯂꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯨꯔꯒꯦ ꯈꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯥꯟꯉꯝ ꯆꯅꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯈꯤ ꯑꯗꯨꯒ ꯆꯅꯨꯗ ꯍꯥꯏꯔꯝꯃꯤ ꯆꯅꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯗꯕ ꯌꯥꯗꯕꯅꯤꯀꯣ ꯆꯅꯨ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ ꯉꯝ ꯀꯔꯤ ꯂꯩꯔꯒꯦ ꯀꯔꯤ ꯃꯇꯦꯡꯅꯣ ꯂꯤꯛꯂꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯑꯩꯅ ꯀꯣꯜ ꯇꯧꯕꯗꯗꯤ ꯃꯍꯥꯛ ꯔꯤꯁꯤꯞ ꯇꯧꯔꯛꯇꯤ ꯅꯪꯅ ꯌꯥꯅꯕ ꯊꯦꯝꯗꯨꯅ ꯑꯃꯨꯛꯇ ꯂꯥꯛꯍꯜꯂꯨ ꯑꯩ ꯃꯥꯕꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯏꯕꯥꯅꯤ ꯂꯣꯠꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯂꯤꯛꯂꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯆꯅꯨ ꯅꯍꯥꯛꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯩ ꯃꯥꯒ ꯀꯥꯏꯅꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯆꯅꯨ ꯂꯥꯟꯉꯝꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯈꯤ
ꯂꯥꯟꯉꯝ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯗꯨꯅ ꯏꯀꯥꯏ ꯏꯀꯤ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯈꯪꯂꯛꯈꯤꯗꯦ꯫ ꯆꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯂꯤꯛꯂꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯆꯅꯨ ꯂꯥꯟꯉꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯐꯅ ꯀꯨꯏꯅ ꯃꯔꯩ ꯇꯧꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥ ꯌꯥꯔꯛꯑꯝꯃꯤ꯫ ꯂꯤꯛꯂꯥ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯂꯥꯟꯉꯝꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯂꯩꯇꯦ꯫ ꯂꯤꯛꯂꯥ ꯂꯣꯠꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯟꯉꯝꯒ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯆꯅꯨ, ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯨ ꯅꯪꯅ ꯌꯧꯍꯟꯕꯤꯔꯦ꯫ ꯏꯇꯥꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯇꯣꯜꯂꯤ꯫ ꯏꯇꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯔꯛꯑꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗꯤ ꯂꯃꯟ ꯁꯤꯡꯖꯒꯦꯀꯣ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯁꯤꯗꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯄꯥꯡꯅꯕ ꯃꯇꯦꯡꯅꯤ꯫ ꯐꯔꯦ, ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯄꯟꯊꯔꯨꯔꯅꯨ, ꯆꯠꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯆꯅꯨ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯟꯉꯝ ꯑꯃꯗꯤ ꯂꯤꯛꯂꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯃ ꯃꯆꯥꯅꯨꯄꯥ ꯂꯥꯟꯉꯝ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯎ ꯅꯥꯎꯕꯁꯨ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯃ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯂꯥꯟꯉꯝꯒꯤ ꯃꯃꯥꯟꯅꯕ ꯖꯣꯟꯁꯟ ꯃꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯟꯉꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯃꯦꯝꯃ ꯁꯥꯎꯅꯤꯡꯕ ꯄꯦꯟꯈꯤꯗꯕ ꯍꯦꯟꯕꯅ ꯃꯦꯝꯃ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯉꯝ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯤꯛꯂꯥꯒ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯦꯝꯃ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈꯤꯕꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ꯫ ꯂꯤꯛꯂꯥ ꯃꯃꯥꯅ ꯐꯖꯅ ꯑꯣꯛꯄꯤꯗꯕ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯦꯝꯃ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ, ꯃꯆꯥ ꯑꯗꯨꯅ ꯄꯥꯝꯅ ꯄꯨꯔꯛꯑꯕꯅꯤꯅ ꯃꯍꯥꯛ ꯌꯥꯅꯤꯡꯗ ꯃꯃꯧ ꯑꯣꯏꯅ ꯑꯁꯨꯝ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗꯗꯤ ꯐꯖꯊꯣꯛꯏ, ꯑꯗꯨꯕꯨ ꯃꯦꯝꯃ ꯑꯄꯤꯛꯄ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯂꯤꯛꯂꯥꯒ ꯂꯥꯟꯉꯝꯒꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯤꯛꯂꯥꯕꯨ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧꯗꯣ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯟꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯉꯝꯅꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯁꯥ ꯄꯨꯝꯕ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯂꯤꯛꯂꯥ ꯃꯆꯥꯅꯨꯄꯤ ꯑꯃ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯂꯝꯈꯤ꯫ ꯃꯥꯒꯤ ꯃꯅꯦꯝ ꯃꯦꯝꯃ ꯐꯠꯇꯕ ꯋꯥꯈꯜ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯂꯤꯛꯂꯥ ꯂꯥꯟꯉꯝꯒ ꯌꯦꯛ ꯑꯣꯏꯔꯨꯕꯅ ꯑꯃꯗꯤ ꯑꯗꯨꯝ ꯑꯌꯦꯠꯄ ꯂꯩꯔꯝꯈꯤ꯫ ꯃꯆꯥꯅꯨꯄꯥꯗꯤ ꯎꯕ ꯐꯪꯖꯔꯝꯗꯦ꯫ ꯂꯤꯛꯂꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯨꯡꯅꯖꯔꯤ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯨꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯇꯥꯔꯛꯏ꯫ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕ ꯂꯝꯕꯤꯗ ꯂꯤꯛꯂꯥ ꯂꯥꯟꯉꯝ ꯍꯥꯏꯕ ꯏꯟꯗꯅ ꯊꯥꯡꯆꯜꯂꯨꯕ ꯈꯣꯡꯊꯥꯡ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯐꯝꯗ ꯇꯥꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯟꯉꯝ ꯑꯃꯗꯤ ꯂꯤꯛꯂꯥ ꯊꯋꯥꯏ ꯋꯥꯖꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯤꯛꯂꯥ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯂꯥꯟꯉꯝꯗ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯏꯕꯥꯅꯤꯁꯦ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯂꯤꯛꯂꯥ, ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯏꯕꯥꯅꯤ ꯍꯛꯆꯥꯡꯗ ꯀꯔꯤꯗ ꯑꯀꯥꯏꯕ ꯂꯩꯈꯤꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯆꯠꯅꯕꯒꯤ ꯋꯥꯡꯃꯗ ꯅꯪꯒ ꯑꯩꯒ ꯆꯤꯡꯅꯕ ꯊꯝꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥ, ꯌꯦꯛ ꯁꯥꯒꯩ ꯍꯥꯏꯅ ꯈꯥꯏꯔꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯥꯏꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯏꯁꯣꯔ ꯀꯟꯅ ꯈꯣꯏꯔꯝꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯃꯈꯣꯏꯅ ꯅꯣꯡꯃꯗꯤ ꯎꯔꯛꯈꯤꯅꯤꯌꯦ꯫ ꯗꯗꯥ, ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯁꯨꯛ ꯈꯥꯡꯕꯗ ꯋꯥꯔꯕ, ꯑꯁꯨꯛ ꯀꯜꯂꯕ ꯆꯩꯅꯥꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤ꯫ ꯑꯩ ꯏꯁꯣꯔꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯧꯏ ꯗꯗꯥ꯫ ꯀꯩꯗꯧꯉꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗೋ ꯑꯣꯏꯔꯛꯈꯤꯅꯤ? ꯂꯤꯛꯂꯥ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯌꯦ꯫ ꯅꯪ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕు ꯃꯤꯔꯥꯏꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯅꯪ ꯈꯟꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯟꯉꯝ ꯑꯃꯗꯤ ꯂꯤꯛꯂꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ꯫ ꯂꯤꯛꯂꯥ ꯑꯍꯤꯡꯀꯌꯥ ꯇꯨꯝꯕ ꯌꯥꯗꯅ ꯋꯥꯈꯜ ꯀꯌా ꯈꯟꯗꯨꯅ ꯏꯁꯣꯔꯕꯨ ꯈꯣꯏꯔꯝꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯆꯔꯥꯅꯧꯗ ꯃꯨꯠꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯕ ꯂꯦꯞꯂꯝꯗꯦ꯫ ꯂꯥꯟꯉꯝꯒꯤ ꯃꯅꯥꯎ ꯅꯤꯄꯥ ꯅꯥꯎꯕ ꯃꯇꯩꯃꯒ ꯃꯌꯥꯝꯕꯒꯅ ꯀꯞꯄꯗꯣ ꯎꯕꯗ ꯃꯃꯥ ꯃꯦꯝꯃꯗ ꯇꯝꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯅꯥꯎꯕ, ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯏꯟꯗ꯭ꯔꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏꯗꯕꯅꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯕ ꯆꯠꯅꯕꯤꯁꯦ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯕꯒꯦ? ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯏꯁꯨ ꯅꯨꯄꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫
ꯑꯩꯈꯣꯏꯒꯤ ꯆꯥꯗꯥ-ꯅꯧꯗꯥ ꯃꯨꯠꯄꯒ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯤꯛꯂꯥ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯀꯌꯥꯗꯣ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯨꯗ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯄꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯂꯥꯟꯉꯝ ꯑꯃꯗꯤ ꯂꯤꯛꯂꯥ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯂꯥꯟꯉꯝꯅ ꯂꯤꯛꯂꯥꯗ ꯍꯥꯏꯔꯝꯃꯤ, "ꯂꯤꯛꯂꯥ, ꯑꯩꯈꯣꯏ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯏꯆꯥꯗꯣ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯍꯩꯕ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫" ꯃꯈꯣꯏ ꯑꯅꯤ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯦ, ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯄꯣꯠꯆꯩ ꯈꯔ ꯀꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤ꯫ ꯌꯦꯛꯇ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯃꯅ ꯏꯁꯣꯔꯗ ꯄꯣꯠꯆꯩ ꯀꯠꯄꯁꯦ ꯂꯧꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯕꯁꯨ ꯃꯈꯣꯏ ꯆꯪꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯁꯨ ꯌꯥꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯠꯇꯦ ꯍꯥꯏꯕ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕꯁꯦ ꯈꯪꯅ ꯆꯣꯡꯁꯤꯟꯗꯅ ꯇꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯋꯥꯖꯕ ꯇꯥꯕꯅꯤ꯫" ꯂꯤꯛꯂꯥ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ, ꯅꯪꯗꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯦ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯅꯆꯥꯅ ꯀꯠꯆꯔꯤꯕ ꯄꯣꯠꯂꯝꯁꯦ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯆꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯇꯥꯔꯛꯏꯕ ꯄꯤꯁꯤꯗꯤ ꯅꯈꯣꯏ ꯎꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ? ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯑꯁꯨꯛ ꯀꯟꯕ ꯆꯩꯔꯥꯛꯁꯦ ꯐꯪꯍꯟꯕꯤꯔꯤ? ꯑꯩꯈꯣই ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯁꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕꯤꯔꯣ." ꯂꯤꯛꯂꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥꯅꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯤꯛꯂꯥ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯛꯂꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯌꯥꯎꯕ ꯃꯥꯏꯕꯤ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯀꯞꯂꯒ ꯂꯥꯛꯏꯕꯗꯨꯕꯨ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" ꯂꯤꯛꯂꯥ ꯑꯍꯥꯟꯕꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯏꯕꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯕ ꯃꯇꯝꯗ ꯂꯤꯛꯂꯥꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯖꯗꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯏꯕꯤ ꯑꯗꯨꯗ ꯂꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ, "ꯒꯗꯥꯏ, ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯄꯤꯔꯛꯑꯣ, ꯑꯩ ꯅꯪꯒꯤ ꯑꯉꯥꯡꯗ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯕꯤꯒꯦ." ꯂꯤꯛꯂꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯍꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ, "ꯏꯕꯦꯝꯃ, ꯅꯪ ꯑꯋꯥꯕ ꯋꯥꯈꯜꯗꯣ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯑꯣ꯫ ꯑꯗꯣ ꯅꯪꯒꯤ ꯑꯉꯥꯡꯗꯤ ꯀꯌꯥ ꯂꯩꯔꯕ?" "ꯏꯅꯦ, ꯑꯩ ꯑꯉꯥꯡ ꯑꯃ ꯂꯩꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥ, ꯆꯍꯤ ꯐꯅ ꯌꯥꯝꯂꯛꯏ, ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯛꯄ꯫ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯅꯤꯡꯕꯅꯤ꯫ ꯑꯗꯨꯗ ꯌꯦꯛ ꯄꯨꯟꯕ ꯃꯁꯦꯟ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯄꯣꯛꯂꯕꯗꯤ ꯅꯨꯄꯤ ꯎꯕ ꯐꯪꯗꯦ ꯍꯥꯏꯅꯩ, ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯟꯅ ꯄꯣꯛꯂꯛꯄ ꯃꯤꯗꯨꯅ ꯅꯨꯄꯥ ꯐꯪꯗꯦ ꯍꯥꯏꯅꯩ꯫ ꯏꯃꯥ, ꯅꯆꯥꯁꯦ ꯅꯨꯄꯥ ꯑꯃꯇꯪ ꯎꯅꯤꯡꯕꯅꯤ꯫ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯅꯆꯥ ꯊꯋꯥꯏꯁꯦ ꯋꯥꯗꯨꯅ ꯀꯞꯂꯤꯕꯅꯤ." ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯁꯥꯗ ꯖꯤꯕ ꯄꯥꯟꯕ ꯆꯪꯉꯨ ꯍꯥꯏꯕ ꯂꯩꯌꯦ꯫ ꯄꯥꯔꯤ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯏꯁꯣꯔꯅ ꯅꯪꯒꯤ ꯑꯋꯥꯕꯕꯨ ꯎꯕꯤꯗꯨꯅ ꯅꯪꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯊꯃꯣꯏꯅꯕꯨ ꯁꯦꯡꯅ ꯏꯁꯣꯔꯗꯕꯨ ꯅꯤꯡꯂꯕꯗꯤ ꯏꯁꯣꯔꯅ ꯂꯧꯗꯕ ꯎꯗꯕ ꯂꯩꯇꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯂꯤꯛꯂꯥ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥꯕ ꯀꯌా ꯈꯥꯡꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯃꯗ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯔꯥꯎꯅ ꯇꯝꯖꯔꯤ꯫ ꯂꯥꯟꯉꯝꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯞꯅ ꯑꯁꯨꯝ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯦꯝꯃꯁꯨ ꯃꯁꯨꯗꯨꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯕꯨ ꯎꯕꯗ ꯑꯁꯥꯎꯕ ꯀꯌా ꯂꯩꯔꯝꯕ, ꯄꯦꯟꯗꯕ ꯀꯌా ꯄꯣꯛꯆꯔꯝꯕꯗꯣ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯕ, ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯃꯦꯜ ꯋꯥꯔꯤꯅ ꯁꯟꯗꯣꯛꯆꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯄꯥꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯄꯤꯅꯕꯤꯔꯁꯤ꯫